ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯂꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯕ ꯃꯩ ꯊꯥꯗꯨꯅ ꯄꯨꯈꯠꯂꯛꯈꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯌꯦꯠꯅꯕ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯑꯊꯥꯐꯨꯝ ꯐꯨꯝꯁꯪ ꯍꯣꯝꯁ꯭ꯇꯦ ꯊꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ LDAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈꯤꯕꯕꯨ ꯉꯥꯃꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯄꯨꯡ 14ꯗ ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 19,969 ꯊꯦꯡꯅꯈ꯭ꯔꯦ ꯃꯤꯑꯣꯏ 38ꯅ ꯂꯩꯈꯤꯗ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯄꯤꯖꯕ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯅꯤꯐꯔ ꯁꯔꯃꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯂꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯕ ꯃꯩ ꯊꯥꯗꯨꯅ ꯄꯨꯈꯠꯂꯛꯈꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯌꯦꯠꯅꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯉꯁꯤ ꯃꯤꯂꯥꯎꯅ ꯁꯤꯟꯗꯨꯅ GM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯣꯗꯔꯦꯇꯔ ꯑꯣꯏꯅ ꯃꯤꯂꯥꯎꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯗꯂꯦꯟ ꯈꯣꯝꯕꯅ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈꯤ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯁꯅꯥꯇꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯌꯥꯅꯗꯨꯅ ꯃꯥꯁꯇꯔꯒꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔ ꯌꯧꯅ ꯇꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯌꯦꯛ 18 ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯁꯤꯜꯂꯛꯄ ꯀꯥꯡꯕꯨ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯂꯣꯟ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯍꯜꯂꯦ यूनिवर्सिटी महैरोइसिंगना तमलिबा लाइरिक अयाम्बा बेंगली मयेकनी मिटय मयेकता हंदोकपा लाइरिक मसिंग यामद्री इरोल इयेक चाखत हनबा जयेतनबा फना लैरबसु यानबा अमा पुरक्सी हाइना फुंगदोखी मणिपुर गवर्नमेंट लेनासना मसी तुमगा नाकोगा लेरे हयेन मतम जो छलाका नदी ये हाइबा 2016 दगनी आइने खंजबदा मणिपुर यूनिवर्सिटी दा केदौरी हाइबसे ग्रेजुएशन थागौरे अंदर 2016 जिदगी ग्रेजुएशन तमनी मरदना MA दा नकोय तमकदबा टेक्स्ट लाइन लेबसिंग से थेसिस डिजार्टेशन मैम से मिटे में ओतोगा अंगाम से कुदोंचा से फुकदना बसबी वाले 2016 दा हवाइबा दिल्ली एजुकेशन कमिश्नर बरिगे मदम दा थारक बसेनी कना थौरम अदुगा मरी लेना मिलालगी सेक्रेटरी इंचार्ज एल नोंमाई लेंबी लेमना हाई लिसिंग अमा चमापल यांखै निपाल दगी हौदुना लिसिंग अनि मंगा फावबा चाही निफु तरेट हेन्ना मिटै मयेक एक्सपर्ट कमिटी फावबा सेमदुना खनन नैनरख्रबा मतुंगदा मिलालना तक्सिनदुना लिसिंग अनि मंगागी मे 19 दा गवर्नमेंट ऑर्डर ठोक्तुना लोन असि चनहनखी मरम अदुना लिसिंग अनि तरुक्तगी क्लास 1 अमसुंग 2 दा मयेक असि तमलक्तुना हौजक्ति MU दा MA गी अरोइबा सेमिस्टर फावबा तमले मिलालगी इहौदा मियोय चंगा रोम पुलिस ना फाखी जेल दा फावबा लैखी मियोय कुनिथोय NSA फावबा पानखी मरम अदुना मिलाल ना मयेक 18 असि चाखटना बखोनरखिबना मयेक असदा सिंगनरकपा खुदिंगमक थिंगबा हाइबसी मिलालगी अचेत पथाजबनी हाइखी दबदा ngam angang moina ngamgadaba MU gi site gi ngamgadaba pot oiragadi phaba mingonda sinaningbra ju sinaningba poktaba aduna khoina milana khoi mayeki translation tawbasi committee dagi tokchai marduna akhoi su mamangi keno da akhoi paper da igi bani ngasai gi mayek lai su phangdabagi matangse maduna akhoi su hauji covid na kitang keno tawba leibagi wani ado akhoi gi site gi su milani MA gi level yaurabani na masi akhoi gi di changchandaba yadaba khongjang ama oina masi लोकताक पाता अथाफुम फुमसंग होमस्टे थंबा याररोय हाइना लोकताक डेवलपमेंट अथॉरिटी LDA गी माइकैदगी थोकेबा जेरोल अदुबु मियाम गी खंदुना मखाताना खनाबगी तंजा पिनबा वाकत मिफम अमा सेंद्रादा फमख्रे वाकत मिफम अदुदा सरुक याकिबी ओ सरोजिनीना लोकताक पाता लापा टूरिस्ट सिंगबु सेबा तौरगा मदुदगी फंगलपा खरना इमुंग सिंग पुनरी अमदी अवाबा कोकनरी हाइखी तुंगदा राधेसनाना लोकताक तंगा फारिबा मियोय सिंग पाता चंगदनबा थौरांग तौरकपसी तौगनु वाना हिंगलिबा पात की मी ngaमी सिंगी हिंगनबा लंबी अमा सेनफम थोई हाइना मिफम दुदा फोंगदोखी नोंमगी मसीदैदा नुंजु नुंसा मरक्ता अवाबा कया मसीदैदा थेंगरकनादा पित्रबा इचासिंगो पोरकना नंगंद पोरकनादा इचासिंगजे हिंगदबा यादि हाइदना लु लांका मसी सरकारना अमुक्तंग नुंसिबिरकनादा सुगुंबा अवाबासे मसी सरकारना नुंसिबियु तसेंगना अखोइना मसीदैदा नोंनुंसित कया अदगी नुंजु नुंसा कयासि फुमसंगजिदा फुमसंग मचा अंतंग साजरकनादा साइदांगजरकनादा
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯤꯡꯖꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅ ꯃꯁꯤꯗꯩꯁꯤꯗ ꯂꯣꯛꯇꯥꯛꯁꯤ ꯁꯪꯗ ꯂꯩꯕ ꯃꯤꯅ ꯃꯣꯠꯍꯟꯕꯅꯤ ꯃꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯕꯤꯒꯅꯨ ꯍꯧꯖꯤꯛ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯥꯠꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯗꯩꯁꯤꯗ ꯇꯨꯔꯦꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯃꯁꯤꯗꯒꯤ ꯇꯥꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯃꯣꯠꯍꯟꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯃꯣꯠꯍꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯇꯪ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯍꯥꯏꯖꯔꯤ ꯃꯣꯔꯦꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯄ ꯑꯅꯥꯕ ꯑꯃ 20 AR ꯈꯨꯗꯤꯡꯊꯥꯕꯤ ꯆꯦꯛ ꯄꯣꯁꯇ ꯀꯨꯏꯅ ꯊꯤꯡꯊꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯔꯦꯒꯤ ꯐꯥꯏꯆꯥꯝ ꯕꯦꯡꯗꯒꯤ ꯈꯦꯟꯈꯨꯞ ꯂꯦꯆꯤꯜ ꯀꯧꯕ ꯑꯅꯥꯕ ꯑꯃ ꯃꯣꯔꯦ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯇꯨꯅ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯂꯛꯈꯤ ꯃꯣꯔꯦꯒꯤ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯀꯨꯀꯤ ꯈꯪꯂꯥꯏ ꯂꯣꯝꯄꯤ KSO ꯃꯣꯔꯦ ꯌꯨꯠ ꯀ꯭ꯂꯕ ꯑꯃꯗꯤ ꯀꯨꯀꯤ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟ ꯑꯦꯟड ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯃꯤꯌꯥꯝꯗ ꯆꯦꯛ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯕꯁꯤ ꯇꯣꯏꯅ ꯊꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯁꯨꯅ ꯌꯥꯎꯕ ꯄꯦꯁꯦꯟ ꯂꯥꯛꯂꯒꯗꯤ ꯃꯗꯨ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯆꯠꯍꯟꯅꯕ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯊꯧꯕꯥꯜ ꯇꯥꯡꯖꯦꯡ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ हाईवे 102 FCI गोदाउन थौबाल ताबा मीटर 100 सांबा लंबी असी ngasi लेकाई अहुमगी क्लब अमदी मियामना लनाई सेनफम खाइनेदुना सेमजिनबा हौख्रे किया मखा लेकाई TS कोलिन कौबा मियोय अमना फोंदोरकपदा lambi asi kiyam wang mataba kiyam makha lekai amadi moizingna chingba mafamgi khunja singi yamna maru oiba lambi ama oiribani adubu national highway 102 dagi FCI godown foba meter chamri rom sangba lambi asi godown asida lakba achoba gari singna toina chatpana maram oiraga aduki matik pibam soktuna lakle Mari Lainaba Department Amadi Godown ki concern official sing the su kayarok Haizakrabasu Tabi Dabadaki Haibong Lerok Club Kiam Welfare Club Amadi Kiam Wang Mataba Club na Lakai Home Asigi Miam Galonya Duna Angam Basen Fam Kaigat Naduna temporary Wanya Lambi Asi Chamzinba Hobani Mafam Asigi Kunja Singi Kanbi Duna Lambi Asibu Hena Faba Maung Amada Semjin Binaba Laingak Amadi Mari Lainaba Minister Namiying Chingsin Biu Haina Fongdoraki दुगा ngasi yamna nungaijaba amana aikoigi lakai lamdam masida leibiriba club ahum haibadi mingoina panjarabada haibol club kiam welfare club amusung kiam wang bataba club ahum jigi voluntarily akoigi members sing mayam thopirakuna masa masagi leijaba personnel paisa contribution tawraga koi lambi ji sembagi damakta machinery kaya darkar oiba roller na chingba JCB na chingba khudima kauraga koigi semjariba ngasigi thopiragba khudima thagachaba phungdok chabga loina na FCI godown gi man mayamam purakba 10 saka 12 saka jingjina soba heavy load tawraga changapuna maram muraga lambi ase koi khunja sing chatpa yadabadagi government gi mari leinab sing sida akoina pau pidra haiba kayadi tawkre loina na FCI godown gi manager sing sida local gi akoigi club gi angangjing amadi voluntarily chatlaga haibadasu moigi response tawraktabdagi koi khunja mayam haibadi akoibada tariba mayam club ahum jigi members singina paisa financially contribution tawraga mayam gi mafamda phungdok chariba je mari leinaba authority concern minister amadi sarkar na miyeng changbina Naharol Sahitya Prami Semitina Sinduna Award Yentopa Amadi Manipuri Sahitya da Sanjanbam Bhanumati Haiba Hiramda Symposium Ama DM College Campus da Laiba JN Manipur Dance Academy da Pangthokre Pangthokiba Thorum Aduda Manipur Sahitya Parisat ki President Longjam Joy Chandra Advocate Salam Rupa Chandra Dr. Koizam Santibala Naharol Sahitya Premi Samiti ki President L. Opendra Sarmana Saruk Yakhi Thorum aduga mari leinana L. Opendra na hai Manipur gi yamna masak nairabi kabi amadi sahitya kar laikhitrabi Sanjanbam Bhanumati gi maramda symposium ama pangthokpaga loinana samiti asigi chahi asida tarakpa mana ani telem ningol atoibema award Moirangthem Narendra Sangit Medal gi mana lantopagi thorum ama pangthokpani Manipur Sahitya Parisat ki President Longjam Joy Chandrana symposium adugi moderator oiki Naurem Lokeshwar Singna Angangi Lairikta Amadi Dr. Thogdam Achongna Manipur Sanskriti da mana ani asi funky Manipuri Sahitya Amadi Literature asi chawkhatnabagi damak samiti asina chahi humpu hena saruk yaduna lakli haina phongdokhi Manipur gi amna ariba sangstan singi manungda ama oiriba Naharol Sahitya Premi Samiti Imphalna aikoigi leigidraba Manipur gi amna masak nairabi kabi amasung sahityakar Srimati Sanjembam Bhanumati gi maramda koi symposium ama tawjabani phangbigadoriba oja sing sidi Naurem Lokeshwar Singh mangna angangi lairik ta phangbigadabani amana Dr. Mangangcha Thogdam Achou hairibasina Manipuri Sanskriti da khwaigi
अथोइबा लाइरिक ने हाइना खोइना पिजबनी मना सिगी ममिंगना मोइरांगथेम नरेंद्र सनागी मेडल 2021 नि अदुना अखोइना अखोइगी नारोन साहित्य प्रेमीना तौजरिबसि मणिपुरी साहित्य अमसुंग लिटरेचर सी साखोननबगी खोंजेंदा अखोइ चही हुंफुगा हुमदोई मुक्से अखोइ थोरांगसी तौदना लाकपनी अदुना अखोइना मयामदा हाइजिनिंगबाबदि अखोइगी मणिपुरगी लिटरेचर सी चाखोननबा होनबा हाइबसे अखोइ पुनमुकी थौदांग हाइ ngarang akaknaba paw ama fangbadagi mioi ama yamlaba yaba WY tablets ka konana Imphal West ke Narcotics and Affairs Border na police na Kanchipurdagi fare faraba mioi adudi Kangpopi district tagi henja khop kibgen kawi mangondagi WY tablets listing humputara fare makhatana wahong pahong sathabada hadiba tablet asi more dagi mahaki gari da haptuna purakpani amadi thangnariba state singda puna ba hotnaramani hairi Thia Mina Kumar Tayan Jam Tomba Anina Iba Lila Ani Ayuki Likla Nong Thangan Bigi Yaifa Thawni Kangabam Leka Imphal West da Pangtokre Nong in Sumang Lila Artists Association Asanagadaba Lila Ani Sigi Yaifa Thawni Aduda Ayiba Ani Asiga Loinina Lila Adimaki Director Robindro Langthabal Saknai Raba Ayiba Manau BMM Lila Party Asigi President Laistram Tomba na Sarukya Aduna Pangtokhi Utra Sanglen Sana Konung na Sinduna ngasi ayupung nipal taba matamda pangtokhiba Tawan potlakpa haidiba laithau asi Sanglen Sana Konung na Tawan thagi ahan batat na banumita pangtokpa laithau thoramni Thoram asi iputhau pakhang ba thawni zaduna laibak asi mara tapna ingna chikna tangdu laitana laihan na ba haiduna thawni jaba thoramni Utra Sanglen Sana Konungi famnai ba amai ba pena seisakpi amadi pung yaung na thoram asi pangtokhi Thoram asi laibaki yaifana ba pangtokpani hairi Amuko gilamsing makada IEDU SIKO na sinduna mafam anida anti-rabies vaccination program ama ngasi pangtokre United Youth Club lairuk yang bamlaikai New Kamogi organization member oidiba amadi Mangal Club Basikong Siukogi organization member oidiba mafam ani asida ayupung taruktagi Imphal East District ki Porompata laiva veterinary department ki joint director ga khutsam naduna pangtokhiba thoram asida hui chani taramuk anti-rabies hidak kaptokhi Thoram aduda IEDU COG President Dwijo Mangang, United Youth Club ki President L. Jayanta Roy, New Kamogi President C.S. Okendro, Mangal Club ki President N. Pikendra, Social United Clubs ki General Secretary Maibam Premjit Atopaming Thabina Sarukyaki. Thoram asiga mari lenyana IEDU COG President Dwijo Mangang na hakibada, Yumda yokpa hui hogdong singbu matam chana anti-rabies kaptokpana atay sa sing amadi miyoy bada jikluraga wairakadaba mangzaba sing adudagi ngaktok na bagi damak sinjabani haiki. Bon Mahotsav listing ani kunitoy gi makha chatharap gi saruk ama oina Thobal Forest Division gi mikyang makhada Thobal District ki Texam dalaiba ibudong nong sabagi khubam gi akoybada uhai pan ba yaung na u chara kaya marum thakre Thoram aduda social worker El Giridon Singh na luchingduna local youth singalonye na pangtokhiba uchara thabagi thoram aduda Thobal Forest Division gi Wildlife Warden W Ramchandra amadi tongan ba miyoy kayasu sarukyaki I pauteng bang look Manipur na chahi asigi bosem na lauduna pangtokhiba class 10 gi examination da Manipuri thangta Manipuri jagoi amadi jagoi isai gi subject sing da topper oirakraba mahairoi sing da khudol piduna pukning thogot kre Pukning thogot pagi thoram adu loop asigi President RC Khumana luchingba team amana subject topper sing asigi mayum da chatuna achamba khudol pot sing piduna pukning thogot khibani Loop asna pukning thogot khiba adugi matang da loop asigi President RC Khumana hakibada Thoram asi Manipur gi culture amadi irol iye kamari leinaba subject singda mithoi mihe laba mahairoi singna makoi gi tungi punsida hena hotna ningba ama fawrak na bagi sinbani loinina Thoram asina hariba subject sing asida tungi hawrak liba mahairoi singna hena hotna ningba gi thona ama supi bangam lagani haiki Pawgi marak thatna atin babre amatang lauminasi Pony TV na makhal mathel gi thoram sing sandokduna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro
loina loina na MCTV ki channel number 988 amadi ISCOM ki channel number 142 da miyam na miteng tabiduna mapung faba channel ama ohenbiyu Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbirao. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. miyam ki suggestion bu khaurangna ngaijari. Break imatung taram nokjari makhataba pau pizari Laskar e Taiba LET gi lal hoba ama ngasi Jammu Kashmir gi Baramulla district ta encounter da laikhitre Security Force ki encounter da laikhitra ba lal hoba adugi maming Irshad Ahmad Bat Kawi Baramulla gi Patan dagini hairi District asigi Binyar gi jaga da lal hoba sing lairi habagi pau fongbadagi ngarang dumidang wainum dagi mafum adu Security Force na koishinduna thiba humbagi thabak sathakibani Maduda lal hobana open fire torakpadagi Security Force na hanbada LET gi lal hoba Irshad Ahmad Bat asi laikhitabani Miyoi asidagi AK rifle ama magazine ani amadi maru kuntra su fagat pangamki hairi Assam Lengaka United Liberation Front of Assam ULFA ga wari sanariba asigi waroi sin chatliba chahi asigi August 15 gi mamangda oiraba yai haina ULFA gi chairman Aravinda Ras Kowana phungdokre Paumi singa akhanana unaba amada ULFA gi chairman Aravinda Ras Kowana hakibada waroi singi wari ase Assam Lengaki khutta leire Haujik Santi gi wari sanariba asigi interlocutor oiriba hanagi Intelligence Bureau gi Special Director AK Misra yauna Assam Lengaka round kaya wari sanakre Chahi anigi matungda Delhi da amukhana makhatana wari sanakibani Lengaki oina mamangda Santi gi wari asida tharakiba mihut sing aduga core issue sing amadi dabi sing khanabaloi kre amadi wat hauriba haibabu supnatagi agreement aduda khudyak pinagadaba khakta ngairi Hiram asida mari leinaba singna thengthana ba hotnaraklabadi yana jerol aduda khudyak piroi Aikhogi mamal yamlaba marup kaya Assam gi damak makhogi thawai kaya katkrabani maram aduna lengak asna agreement asigi waroi sin pudakna ba hotnabada lumna lobiyu haiba wafam su phongdokhi Enforcement Directorate ED gi miyoi singna ngasi Siva Sena MP Sanjay Raut ki Mumbai de leiba mayumda thiba humbagi thabak sathakre Siva Sena gi luchingba asi Mumbai de leiba nauna samgat sagatpa chok amadi masiga mari lenena mahaki loina ba amasung mahaka nakna ba miyoi singda sel thadok thajin tawbaga mari lenena ED na wahang pahong sathana ba kobada Delhi de sathariba parliament mifam asina maram oiraga laktabadagi tha asigi tangkun tareta amukhana kaukhibani Numit adudasu laktabadagi mahaki mayumda CISF ki miyoi singa punna ED gi kangu amana ngasi ayupung taretagi thiba humbagi thabak asi chathakibani hairi Jharkhand ki Congress MLA ahum ngarang nungthil wairam yamlaba senfam ga konana Kolkata police na fagat kre thokdok asi ngarang Kolkata gi Panchla Rani Hati da akaknaba paw ama fongbadagi Kolkata police na makhoi gi car adu khamduna check tawbada yamlaba senfam asi fagat pangam kibani hairi Makhatana wahong pahong sathabada fariba miyoi sing asi Jharkhand gi Congress ki MLA ni haiba khangba ngamki Makhoi sing adudi Irfan Ansari Rajesh Kachap amadi Naman Bikshal Kongadini Makhoi asi Jharkhand gi Jamtara dagi laklaga Bengal gi Midnapur da chatnaba hotnarambani Fagatlaba senfam sing adu yamandana manak nakpa bank amadagi counting machine ama lawduna thiba hauki hairi Tungda MLA sing adu police station da puduna yamnaba senfam asi kadai dagino haina wahang pahong sathaki adubu haujik fawbada mari makhong amata khangba ngamdri hairi Union Health Ministry gi data gi matung inna India da haukiba pung kunmari asida nauna COVID-19 positive oiba miyoi lising tara mapalga chatruk humputara humdoi thingna kre amadi miyoi kuntra mapalna laikhidre Masiga tharaga haujik fawbada laichit asna maram oiraga laikhidaba migi masing punna lakh manga lising kuntaruk chahum yankhai taret oikhibaga loinena haujik India da COVID na naduna laiba migi masingna lakh ama lising nifu humdoi chatruk humputara taruk da hantakre Positivity rate na chada mari district mapal taruk oiki amasung fagat pagi chang na chada marfutara nipal district mari nipal oiki Health Ministry gi matung inna hujik fawbada laina asidagi ngakthok naba laibak asigi oina crore chani supna mari hena COVID vaccine kaptokre hairi
Laichit asna laikhidraba mioi kuntra mapal asi West Bengal dagi mioi taret, Maharashtra dagi mioi mari, Delhi dagi ahum, Chhattisgarh, Gujarat, Haryana, Himachal Pradesh, Jammu Kashmir, Kerala, Madhya Pradesh, Punjab amadi Uttar Pradesh dagi mioi ani amasung Assam, Goa, Karnataka, Nagaland, Sikkim, Tripura amadi Uttarakhand dagi mioi amamamni hairi. England gi Birmingham da chatliba tha asgi tang kunipal dagi hauduna August ki tang nipal foba pangthokadaba Commonwealth Games listing ani kunithoi da Saikho Mirabai Januna KG nifu mapal gi weightlifting category da India gi ahanba gold medal lawraktuna India gi medal tally da account hangba haukre amadi KG yankai manga gi category da Binjara ni sorok khaibamna silver medal fangduna India gi mari suba medal lawki ningsing bayai Saikho Mirabai Januna English ani kunda Tokyo Olympics da nupigi KG nifu mapal gi category da silver medal fangkiba misak amani Commonwealth Games da medal kaya lawrakre amadi India gi lengakna Padma Shri Award supiduna ikai khunaki nupa gi KG yankai manga gi category da chahi kunma thoida ngai riba weightlifter Sanket Mahadeva Sargarna silver medal lawki Mamang da KG yankai taru silver medal fangkiba Guru Raja Pujari na KG humpuma thoigi category da bronze lawki Matung tarakpada Tokyo Olympic Games medalist Lovelina Borgohena manga sinoda mai pakpa haukre amadi nupi gi hockey team su mai pakre adubu nupi gi table tennis ti mai thi haure loisilakpada maru ebe paw muhana pizari Milangna Central Library fawba mai thaduna pukhatlakiba maitei mayeki yetna ba ngasi fawba library haina Professor Naurem Sana Tombana phungdokre Loktak Pata Atha Fum Sang Homestay Thamba Yararoi Haina LDA gi Maketigi Khangan Lakhi Babu Ngami Singna Yaning da ba phungdokre Amadi India da hokiba pung kun marida nauna COVID-19 positive oiba mioi lising tara mapal ga jatrok humfu tara humdoi thengnakre mioi kuntra mapal na laikhitre Poni TV ge nungthil ge Manipuri paw miting tabiri basingbu amokana khurumjari